Corona virus na maram oiraga Leingak na laothokkhiba curfew na lamdam asigi meeyam gi punsida chaona akaiba pire. Leingak na thajilakliba khongthang asi lamdam asigi meeyam bu yaiphanabagidamak tani. Adumakpu meeyam na laichat asibu henna kibana maram oiraga leikei gi lambi changpham singda uwa feijinduna lambi thingbasu adumak chathari. Tanpham asida hangba yabu wahangdi Leingak na mi pundanabagidamak curfew laothokkhiba asigi tayonabada lambi da thoktuna Leikai da mi changlaktanaba honaba asi angakpa poi nongmada sijinadraba yadraba potchai thindok thinjin tawriba miyam da mapung phana pau pinaba honariba amadi tuan ba tangai fadraba thabak thoromsingda sintha pangliba kaya amadadi lambi da uwa feijinduna thambasina khudongcha daba kaya ama mayokna handuna ngasi fawba lakli Coronavirus ngakthoknaba Manipur Leingak na laothokkhiba curfew amadi lockdown maram oiraga Manipur miyamgi punsida chaona akaiba amadi adumak thokhale laothokkliba curfew natraga lockdown asi Manipur miyamgi yaiphanabagidamak habasi Manipur miyamna kaufam thokte amaromda miyamna ka henna mipaibe hemanbadagi lekai gi thongalda wa feijinduna thambasina chathok chansingi lambida chauna panba masupiri essential service kaya thiliba miyoi kaya dadi lambi thingjinbasina waba piri cameraman mangsa paudam jariba yaipha maitai kharibam Times of Manipur Imphal